ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯄꯃꯦꯜ ꯋꯥꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯅꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯗ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ 7005245748 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯑꯗꯨ ꯏꯊꯣꯛꯄꯤꯔꯒ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤ ꯌꯥꯝꯕꯅ ꯑꯩ ꯁꯪꯒꯣꯏꯗ ꯔꯥꯏꯅꯣ ꯈꯥꯖꯟꯗꯨꯅ ꯏꯊꯟꯇ ꯂꯩꯕꯅꯤ꯫ ꯅꯣꯡꯃ ꯏꯃꯥꯟꯅꯕ ꯑꯃꯒ ꯃꯥꯒꯤ ꯊꯕꯛ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯆꯠꯂꯨꯏ꯫ ꯂꯝꯗꯣ ꯂꯥꯞꯄꯒꯤ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯜꯂꯛꯄꯗ ꯄꯨꯡ 11ꯃꯨꯛ ꯇꯥꯔꯝꯂꯅꯤ꯫ ꯌꯥꯝꯅ ꯉꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯗꯣ ꯊꯤꯟꯗꯣꯛꯎꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯖꯒꯥ ꯑꯃꯈꯛ ꯂꯩ꯫ ꯃꯐꯝꯗꯨꯗꯒꯤ ꯃꯃꯥꯡ ꯊꯪꯕꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯩꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯖꯒꯥ ꯑꯗꯨꯗ ꯏꯒꯨꯝꯕ ꯇꯩꯔꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯔꯅ ꯌꯣꯝꯂꯒ ꯇꯥꯗꯨꯅ ꯂꯩꯕ ꯂꯥꯏꯐꯗꯤꯕꯤ ꯑꯃ ꯀꯦꯟꯗꯜ 3ꯒ ꯇꯥꯔꯝꯕꯗꯣ ꯑꯩꯅ ꯊꯦꯡꯅꯔꯛꯏ꯫ ꯑꯩꯁꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯑꯩꯒꯤ ꯍꯜꯂꯛꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯌꯨꯝ ꯌꯧꯕꯒ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯧꯔꯛꯏ꯫ ꯏꯁꯥ ꯁꯣꯟꯊꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯩ ꯆꯥꯛ ꯆꯥꯗꯕꯤ ꯑꯗꯨꯝ ꯄꯔꯞ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯦ꯫ ꯑꯩ ꯐꯃꯨꯡꯗ ꯍꯦꯛ ꯇꯥꯕꯒ ꯇꯨꯝꯕꯅ ꯍꯥꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯀꯔꯣꯝꯗꯒꯤ ꯈꯪꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯑꯩꯒꯤ ꯐꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯅ ꯍꯟꯖꯟ ꯀꯧꯏ꯫ ꯑꯩ ꯀꯤꯕꯗꯒꯤ ꯈꯨꯝꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝ ꯀꯤꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯃꯤꯠ 6ꯅꯤ ꯐꯥꯎ ꯑꯗꯨꯝ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯑꯣꯠꯂꯤ, ꯑꯩꯕꯨ ꯋꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯈꯜꯂꯤ ꯇꯨꯝꯃꯝꯗꯥꯏꯗ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯦ꯫ ꯑꯩ ꯐꯛꯂꯥꯡꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯕꯅꯤ꯫ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯐꯝꯗ ꯑꯩ ꯀꯤꯕꯗꯒꯤ ꯇꯨꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯅ ꯈꯟꯕꯗ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯋꯥꯔꯤ ꯇꯞꯅ ꯁꯥꯟꯅꯕꯒꯨꯝ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯪꯗꯅꯤ ꯑꯗꯨꯁꯨ꯫ ꯑꯩ ꯇꯣꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯃꯪꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯈꯪꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯅ ꯑꯩꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯃꯥꯡꯗ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥꯡꯈꯜꯗꯨꯁꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯃꯤꯍꯨꯜꯁꯦ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯈꯜꯂꯤ꯫ ꯑꯗꯨꯒ ꯐꯩꯖꯨꯞꯇꯣ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯩ ꯏꯁꯥ ꯏꯪꯕ ꯐꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯩꯝ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯥꯒꯤ ꯈꯨꯠꯅ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯁ꯭ꯋꯥꯏꯗ ꯊꯦꯡꯉꯛꯏ꯫ ꯃꯈꯨꯠꯇꯣ ꯎꯟ ꯋꯥꯏꯃꯨꯛ ꯏꯪꯂꯝꯃꯤ꯫ ꯃꯈꯨꯠꯇꯣ ꯎꯒꯤ ꯃꯁꯥꯒꯨꯝ ꯇꯧꯏ꯫ ꯃꯥꯅ ꯁꯣꯛꯂꯛꯄ ꯈꯨꯗꯤꯡ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯁꯨꯝ ꯄꯥꯏꯔꯛꯄꯅ ꯅꯥꯡꯒꯜꯐꯥꯎ ꯄꯥꯏꯔꯛꯏ꯫ ꯑꯩ ꯁꯣꯔ ꯁꯨꯝ ꯍꯣꯟꯕ ꯌꯥꯗꯕꯅ ꯑꯩ ꯍꯛꯆꯥꯡ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯂꯥꯎꯔꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯎꯒꯦ ꯇꯧꯕꯒ ꯃꯥ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯜ ꯈꯔ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ꯫ ꯃꯅꯝꯁꯨ ꯂꯍꯤꯡ ꯃꯅꯝ ꯅꯝꯃꯛꯏ꯫ ꯃꯥꯅ ꯄꯣꯠꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯥꯗꯔꯛꯀꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯀꯟꯅ ꯂꯥꯎꯏ꯫ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗꯁꯨ ꯂꯥꯎꯔꯒ ꯂꯩꯔꯝꯈꯤ꯫ ꯅꯨꯄꯤꯗꯣ ꯀꯥꯡꯈꯜ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯛꯇꯣ ꯃꯨꯁꯤꯟ ꯃꯨꯏ, ꯃꯤꯒꯤ ꯃꯃꯤꯒꯨꯝ ꯇꯧꯏ꯫ ꯃꯁꯝꯗꯣ ꯂꯩꯕꯥꯛ ꯐꯥꯎꯕ ꯁꯥꯡꯏ꯫ ꯑꯩ ꯃꯥ ꯎꯕꯗ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯕꯨꯕꯣꯛꯅ ꯁꯦꯕꯥ ꯇꯧꯔꯒ ꯅꯥꯀꯟꯗ ꯃꯥꯏꯕ ꯑꯃꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯅ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛ ꯊꯥꯗꯣꯛꯄꯗ ꯅꯪ ꯊꯦꯡꯅꯔꯨꯔꯕ꯭ꯔꯥ?" ꯑꯩꯅ ꯍꯥꯏ꯫ "ꯊꯋꯥꯏ ꯑꯃꯅ ꯅꯪꯕꯨ ꯄꯥꯝꯃꯤ꯫ ꯅꯪꯕꯨ ꯃꯥꯅ ꯄꯨꯕ ꯄꯥꯝꯃꯤ꯫ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫
ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯪ ꯅꯁꯥꯒ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯅꯒꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯠꯁꯛ ꯑꯃꯈꯛ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤ꯫ ꯄꯣꯠꯁꯛ ꯑꯗꯨ ꯖꯟꯇ꯭ꯔꯗ ꯍꯥꯞꯂꯒ ꯃꯥꯏꯕ ꯑꯗꯨꯅ ꯁꯤꯕꯤꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯃꯪꯗ ꯎꯔꯝꯈꯤꯕ ꯃꯌꯥꯝꯗꯣ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯗ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯗ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫